ngasi January ki tang 13 2026 ki Jaifaraba numit Nithukaba numit asida aihakkisu jumgi mamang sangoi ama leitabase nungaite haiduna Senakandigi Oja Maniharna aigi sangoi gi paring tingbiduna ngasi asi urep uyung tamba numitni ayukki pung 10 minute 32 fauba matam asi yamna phai hai aduna mongba jumsada haibadi amukta jumi mari yungdana saba kusada sangoi asi ngasi urep uyung tamme adubu paisa paidana sabadi natte maitai gi oina mamang sangoi ama leitabase sungya amok yade aduna kyam kuina changna sadoino haibadudi taibang semba mapuna khangkhre adubu yangnadi loisanningbani paisadi paidaba adu mayam ngasidagi thabak hore